Salute Restaurant Mahiroi Lupsing amadi Ima Lupsingna akanba warning pikre. Matam kharagi mamangda niyom kaina sahi nauriba madi nauribi mahiroi kayabu sanayu na heli haibage lamdam asigi mahiroi Lupsing amadi maira paibi singna thingjinduna lakpa new chekon da leiba Salute Restaurant da ngahan numidang pung 8 lom tarakpada maira paibi ima sing amade mahiroi Lupsingna thamkiba athing bathugaiduna karigi hanglam libano haina changlubada Singi mahiroi lup amagi machin chatpa leader ama yauna mawong tadaba matauda yu thaktuna leiramle state asi dry state werabasu yu marang kaina ipong phong yolibase law enforcing agency singna khangsin usina de luribadi laibak asi de law makhalani chatharabra haina miyamna toina hangrakle ningsing bayabadi Gujarat asi dry state ama oina leiribase nungyoiba state aduge lusingba singi wakhalondu state asigi lusingba oiriba singna thijinba phagane Sky Hospital the heart ki operation Chathabada Leikhidabi Ibetombi Dr. Shyamkishore na Soibadagini haibadagi yanakre Rims Rota laiba Sky Hospital the layang basat kibi chahi ompuga taretlom surabi wangkai ningthem pukri mapal dage Laisram ongbe kanguzam Ibetombi gi heart ki operation Chathabada Leikhidabadu Dr. Lairik yangbam Shyamkishore na Soibadagini haiba yajakre loinana apology letter irakpadage Ke Ibetombi ge aroiba mathong mangam pangthoknaba thawai yaugdraba haksang imung manungna lawkhre Manipur da toina thokpa thokdoksing gi manungda ama oiriba doctor gi section da ba thawong gi khudam changdam nongma magi hengalakle yumdagi dup thongmai tharaga ikan kan chatkhibe pinki manempokpo section thawrang amata lakhot pidana sel kharagi damak hatok pikhibabu thamoi sokna nungai taba phongdokpaga loinana asigumba migi punsibu karisu leitana lalonba magum chatharagli ba thawong asibu mari lenaba department na Midyang changbe wahay na Leikhidabi Ibetombi ge mamang nupi pinki okramna phongdorokle Ozasing na porompat khuyathong amadi thobal na chingba maphamsingda paksan na wakan mifam chathakre SSA amade ramsagi makhada leiramba state lengang na loksin khrabo oja 3,340 anauba account hetage tolop lawgadabani haina lengang na thokiba order adu handokpi haina All Integrated Teachers Association Manipur AI TAM na wakat mi pham khreng Kaibulamjau National Park ta changbada thamlamba thingba du handokle committee haukiba jun ko nipan dage hauduna Sanga Ethnic Heritage Park sabaga mari lenana Demand Committee on Construction of Ethnic Heritage Park DCC EHP Kaibulamjau singmai amasung Chandapur na changsilakpa khongjang matam kharage oina komthokle amadi Chief Minister N Biren Singha Manipur government na thajaba pirakpa Sanga Ethnic Park component khara Kaibulamjauda athuba matamda saba hauragani haiba thajaba pirakpadage Demand Committee on Construction on Ethnic Heritage Park amade praja miyamna kupna khanaraba matungda changsilamba khongjang matam kharagi oina komthokle aduga Kaibulamjau National Park ta tourist changba amade Forest Department changbada thingba thamlamba du ngasi dagi lokthokle hainasu committee asigi secretary Salam Sarat Singana thadorok pachero lamana khangalakle Maitai singbu ST lista yahona nabagi demanda wakat mifam chathakre Manipur gi yellow mi wariba Maitai singbu ST gi lista yahona naba schedule tribe demand committee na sangsilakpa khongjang gi manungsan na ngasi singjamai apun banupi lupka khusam naduna singjamai kaithel wakat mifam chathakre Sauvagia scheme gi thadarkiba senfam lana sesinakhiba leite apiba matamdagi ngangkhana mai thanabagi damak center dagi reward pirakhibane Bisojin Center na state asigi Sauvagya scheme gi damak thadarakpa senfam ningthina niyom sumna mai thanba phangdriba village kayada mai thanduna mai phanganabagi damak center na reward pirakhe ing 2011 ge census ta yumpham oiraga center na pirakhiba senfam aduna Manipur gi mafam khudingmakta mai thankhe senfam amata lana sisinakhiba amasung mangan khiba su leite haina Manipur sarkar gi power minister Thongam Bisojit na phongdorokle Ngarang Imphal gi Sanjen Thongda leiba Power Minister Thongam Bisojit ge residential quarter da pangthokiba pawmi singa unabada Minister Bisojit na hai Ngarang Imphal da phongba pawse kharada center na Sauvagya scheme gi makhada Manipur gi mai phangdriba district mapan da mai pinaba thadarakhiba lupa crore chamaga marfudraga nipan dasmik ama taret henbagi senpham mafam khangdre hairiba du pumlan lanba aranba wafam ne hairiba senpham asi state asigi power department na phangkhiba sunglei leite Forkom kaubalup ama semle haukiba August 12 da apunba miyamgi mifamna warep naduna Forest Right Committee Manipur Forkom Manipur kauba lup ama semle loinana Forkom Manipur gi thawpuna bagi damak miyoi 13 na saba loinana sahi ahum ge thawpuna bagi damak
Imocha Angomsabu convener oina advisor ahum amasung ko convener mga su khalle haina nauna senlaba forcomgi ko convener ke Anandini chanuna press ta thadorok pachiro laman na phongdorok le BJP na election mamangda wasak hibasing thabak to onthok pangamdre IRB ge result laukthok pangamdre ke Mega Chandra tha asigi September marida New Delhi ge Ramlila Maidanda Congress worker kaya na sathagadoriba mehangal parhala bol chalo Delhi da saruk yarugadaba Manipur Pradesh Congress Committee gi mihut kangbo ngarang Manipur Pradesh Congress Committee MPCC gi President ke Mega Chandra na flag off tawduna Delhi gi damak lamthakre Satliba academic session asidagi Jenims ta MBBS seat yangkai hengatpada NMC na ayaba pirakre Satliba academic session asidagi Jenims ta MBBS seat yangkai hengatpada National Medical Commission Medical Assessment and Rating Board MARB na ayaba pirakre ayaba pirakiba sina maram oiraga Jenims ke MBBS seat asi chamaga yangkai da oiraga ne Sri Bon Higher Secondary School ge ka ahumdagi hena sizinaba yadre lainga ki school fagalansi mission hogdokiba Moirang Purel High School oza mapandagi hena lairamdre India gi President Draupadi Murmu na Sangai Festival hogdokadawre Sangai Festival gi mapungoiba mafam Moirang khunogdo oiraga ne Chief Minister Indo Myanmar ngamkhai paringda outpost kuntraga mare NH37 da taruk lingba cabinet na yakre Covid ta sikiba miyoising poloi kiba Anwar da regular post ama piba yakre Masang oibo wapam sing Indo Myanmar ngamkhai paring da police outpost kuntraga mari amasung NH37 da outpost taruk saba cabinet na yakre Water Resource Department na Northern Department oina National Hydrology Project ki makada State Water Informatics Center linkhat pa cabinet na yakre Health and Wellness Center da mathau tagadaba Community Health Officer chamaganifu mari lauba cabinet na yare Manipur Staff Selection Commission Rules siyamba masung commission asigi post creation tauba cabinet na yakre Medical Officer sing NPSC gi kuthang da lauba yakre Sport Department tongan ba discipline singi course kunganipan lauba da cabinet na yakre Covid na Leikhidabi miyoy sing poloi bada thaudang laukiba MD Anwar regular post ama pibada cabinet na yakre Thangmay ban gi tongan ba mafamda drive Chathabada drug sizinaba madi lalon ba miyoy mari drug kaya marum phagat khrei Imphal West District Police Bharatiya Janata Yuba Morcha BJYM Manipur gi thongmi sing amadi yadagi apunba team amana ngahan umidang thangmay ban gi tongan ba mafam kharada chathakiba drive ta drug sizinaba miyoy amadi drug lalon ba miyoy mari ga loina na drug kaya marum phagat pangam khrei haide Women Agnivir awang nongpoki state taret ke Nupi Agnivir singi military police ke corps singi damag registration gi matam mamang thagi mapandagi haurakiba do tha asigi tareta loisilagani haide aroi bada tabiri bapum namak pu thaga chere